ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯖꯦꯅꯤꯁ ꯊꯧꯅꯥꯎꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯑꯍꯟꯕꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯍꯧꯔꯤꯕ ꯅꯥꯄꯤꯁꯤꯡ ꯑꯗꯨꯕꯨ ꯃꯈꯨꯠ ꯑꯗꯨꯅ ꯐꯣꯏ ꯐꯣꯏꯗꯨꯅ ꯁꯦꯡꯗꯣꯛꯂꯤ꯫ ꯅꯥꯀꯟ ꯑꯗꯨꯗꯁꯨ ꯄꯤꯛꯇꯛ ꯇꯧꯕ ꯌꯣꯝꯄꯥꯛ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯤ꯫ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯁꯣꯜꯂꯤ, ꯃꯈꯣꯏ ꯑꯅꯤ ꯂꯩꯕꯕꯨ ꯅꯥꯄꯤ ꯃꯀꯥ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯐꯣꯏꯕ ꯀꯥꯟꯅꯗꯦꯕꯁꯦ, ꯆꯥꯕ ꯇꯤꯡꯅꯕ ꯄꯣꯛꯄꯒ ꯆꯞ ꯃꯥꯟꯅꯩꯌꯦꯕ꯫ ꯑꯁꯨꯝꯅ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯅ ꯅꯥꯄꯤ ꯑꯗꯨ ꯐꯣꯏꯔꯤꯉꯩ ꯏꯃꯨꯡꯂꯣꯝꯗꯒꯤ ꯀꯣꯝꯄꯥꯛ ꯑꯃꯈꯛ ꯁꯨꯃꯥꯡ ꯇꯝꯅ ꯄꯥꯏꯊꯣꯛꯂꯛꯇꯨꯅ ꯑꯍꯟꯕꯤꯒꯤ ꯃꯃꯥꯡꯃꯛꯇꯗ ꯃꯈꯣꯜ ꯍꯧꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯣꯟꯖꯦꯜ ꯈꯔ ꯀꯜꯂꯞ ꯑꯁꯨꯝꯅ ꯃꯔꯥꯎꯏ, ꯍꯥꯏ ꯃꯍꯥꯄꯥꯄꯤꯒꯤ ꯃꯆꯥꯁꯥ, ꯅꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯧꯔꯛꯂꯕ꯭ꯔꯥ ꯑꯌꯨꯛ ꯑꯁꯤꯗ? ꯍꯥꯏꯕꯒ ꯇꯧꯕꯒ ꯊꯥꯕꯂꯩ ꯑꯗꯨ ꯃꯥꯡꯒꯣꯜ ꯑꯗꯣꯝꯗ ꯊꯣꯛꯂꯛꯇꯨꯅ ꯑꯁꯨꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯅꯥꯎꯅꯨꯄꯥ ꯑꯃ ꯂꯩ ꯍꯥꯏꯗꯅ ꯅꯣꯡ ꯐꯥꯗꯣꯛ ꯆꯥꯛ ꯑꯁꯤ ꯐꯥꯎꯕ ꯊꯣꯡꯕ ꯀꯥꯟꯅꯗ꯭ꯔꯕꯗꯤ ꯅꯪ ꯂꯩꯕꯒꯤ ꯀꯩ ꯀꯥꯟꯅꯔꯤꯒꯦ ꯍꯥ? ꯏꯔꯤꯛꯍꯜꯁꯨ ꯁꯥꯎꯅ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯏꯆꯦꯗꯤ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ? ꯀꯩꯒꯤꯅꯣ ꯏꯆꯦꯅ ꯅꯨꯄꯤ ꯑꯣꯏꯔꯒ ꯑꯗꯨꯛ ꯌꯥꯝ ꯁꯨꯅꯤꯡꯗ꯭ꯔꯤꯗꯨꯕꯣ? ꯍꯦ ꯑꯉꯥꯡ, ꯑꯩꯁꯦ ꯅꯪꯒꯤ ꯅꯈꯥꯒꯤ ꯑꯉꯥꯡꯂꯣ? ꯑꯗꯨꯛ ꯌꯥꯝ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗ꯭ꯔꯤꯗꯣ ꯀꯔꯤꯒꯤꯅꯣ? ꯍꯦꯔꯦ ꯏꯆꯦ, ꯏꯆꯦꯅ ꯍꯥꯟꯅ ꯈꯟꯅꯕ ꯍꯧꯔꯛꯄ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯀꯥꯏꯗ ꯍꯧꯔꯗꯅ? ꯑꯩꯅ ꯍꯥꯏꯕꯗꯤ ꯁꯪꯒꯣꯝꯗ ꯂꯧꯔꯨꯔꯒꯦ, ꯅꯪ ꯆꯥꯛꯁꯦ ꯑꯝꯇ ꯂꯣꯏꯁꯤꯜꯂꯝꯃꯣ ꯍꯥꯏꯕꯁꯤꯕꯨ ꯑꯩꯅ ꯈꯟꯅꯕ ꯍꯧꯕ꯭ꯔꯕ ꯅꯪꯉꯣꯟꯗ? ꯍꯣꯔꯦꯟ ꯁꯪꯒꯣꯝꯗ ꯄꯨꯔꯛꯑꯗꯤ ꯅꯥꯊꯤꯕꯣꯡꯗꯣ ꯅꯪꯁꯨ ꯊꯛꯀꯦ ꯍꯥꯏꯅꯤꯅꯦ? ꯏꯔꯤꯛꯍꯜ ꯁꯥꯎꯅ, ꯏꯆꯦ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯍꯥꯏꯌꯨ, ꯊꯤꯕꯣꯡꯒꯗꯤ ꯄꯜꯂꯛꯀꯅꯨꯗ꯫ ꯃꯆꯥ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯍꯟꯕꯤ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯌꯥꯔꯦ ꯌꯥꯔꯦ, ꯑꯅꯤꯃꯛꯅꯦ ꯑꯃꯠꯇ ꯍꯦꯛ ꯇꯥꯅꯤꯡꯗꯦ꯫ ꯀꯗꯥꯏ ꯑꯆꯧꯕꯤ ꯀꯣꯟꯗꯣ ꯄꯤꯔꯛꯑꯣ, ꯁꯪꯒꯣꯝꯗꯣ ꯏꯃꯥ ꯂꯧꯔꯨꯔꯒꯦ꯫ ꯃꯥ ꯌꯥꯔꯦ, ꯑꯩ ꯑꯗꯨꯝ ꯂꯧꯔꯨꯔꯒꯦ꯫ ꯏꯔꯤꯛꯍꯜꯅ, ꯌꯥꯔꯣꯏ ꯌꯥꯔꯣꯏ ꯏꯃꯥ, ꯎꯇꯥ ꯄꯥꯔꯤꯗꯣ ꯃꯥꯅ ꯌꯥꯝ ꯀꯟꯅ ꯂꯨꯝꯃꯤꯕꯅꯤ, ꯑꯗꯨꯅꯅꯤ ꯌꯥꯍꯧꯔꯛꯄꯒ ꯁꯪꯒꯣꯝ ꯂꯧꯕ ꯆꯠꯅꯕ ꯍꯥꯟꯅ ꯇꯧꯔꯤꯁꯦ, ꯀꯣꯟꯅ ꯆꯥꯛ ꯂꯣꯏꯔꯝꯃꯒ ꯑꯗꯨꯝ ꯆꯠꯂꯁꯨ ꯌꯥꯕꯗꯣ꯫ ꯑꯣ, ꯅꯪ ꯑꯩꯅ ꯁꯨꯝ ꯐꯨꯕꯤꯗꯕꯁꯤꯗ ꯌꯥꯝꯅ ꯋꯥꯡꯉꯤꯅꯦ, ꯉꯁꯤꯗꯤ ꯅꯪ ꯐꯨꯗꯕ ꯇꯥꯔꯦ ꯑꯩꯅ, ꯂꯩꯔꯝꯃꯣ ꯅꯪ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯔꯤꯛꯍꯜꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯤ꯫ ꯏꯔꯤꯛꯍꯜꯁꯨ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯟ ꯍꯥꯏ, ꯁꯣꯅꯣꯆꯨꯕꯤ, ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯁꯔꯩ ꯍꯧꯕꯗꯨ ꯇꯧꯔꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯃꯤꯔꯣꯟ ꯊꯨꯡꯗꯕꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯊꯥꯕꯂꯩꯒꯤ ꯃꯇꯥ ꯏꯕꯦꯝꯃ ꯆꯥꯎꯕꯤ ꯑꯗꯨ ꯆꯦꯡꯀꯨꯞꯁꯨ ꯑꯗꯨ ꯈꯧꯕꯨꯝ ꯊꯟꯅ ꯁꯥꯏꯗꯨꯅ ꯂꯧꯁꯤꯟꯕ ꯉꯝꯗ ꯋꯥ ꯈꯔ ꯍꯥꯏꯔꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯄꯤꯛꯄꯤꯅ, ꯑꯁ ꯀꯔꯤꯅꯣ ꯏꯇꯥ ꯆꯥꯎꯕꯤ, ꯅꯌꯥꯗꯤ ꯃꯌꯥꯝꯗꯨꯒ ꯇꯨꯀꯠꯆꯕꯅ ꯂꯣꯏꯔꯦꯀꯣ, ꯑꯝꯇ ꯁꯥꯏꯔꯤꯗꯨ ꯂꯣꯏꯔꯦꯒ ꯍꯥꯏꯔꯛꯑꯣ꯫ ꯆꯥꯎꯕꯤꯅ, ꯑꯣ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤꯅꯦ, ꯍꯌꯦꯡ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯂꯩꯌꯦ ꯍꯥꯏꯌꯦ, ꯑꯗꯨ ꯌꯦꯡꯂꯨꯁꯦ ꯍꯥꯏꯕ꯫ ꯑꯄꯤꯛꯄꯤꯅ, ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯍꯥꯏꯕ? ꯀꯅꯥꯒ ꯆꯠꯇꯣꯏꯕ? ꯀꯅꯥꯝ ꯆꯠꯁꯤꯁꯨ ꯌꯥꯔꯛꯑꯣꯏ ꯕꯦꯝꯃ, ꯃꯣꯏ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗꯣ ꯃꯕꯨꯛꯁꯨ ꯀꯌꯥ ꯐꯠꯇꯕꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏꯔꯣꯝꯗꯩꯗꯤ ꯀꯅꯥꯝ ꯆꯠꯁꯤ ꯌꯥꯔꯛꯑꯣꯏ ꯃꯤ꯫ ꯊꯥꯕꯂꯩꯅ, ꯆꯠꯁꯦ ꯍꯥꯏꯔꯗꯤ ꯆꯠꯃꯤꯟꯅꯕ ꯌꯥꯕ ꯃꯤ ꯑꯃ ꯊꯤꯔꯛꯑꯣ, ꯅꯠꯇ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯇꯦ꯫ ꯑꯋꯥꯡ ꯂꯩꯀꯥꯏꯒ ꯑꯩꯈꯣꯏꯒ ꯐꯥꯎꯅꯕꯒꯤ ꯍꯩꯅꯕꯤ ꯂꯝꯄꯥꯛꯇꯣ, ꯑꯁ ꯑꯩ ꯉꯝꯖꯔꯦꯀꯣ, ꯑꯗꯨꯒ ꯂꯥꯜꯂꯒ ꯑꯩꯈꯣꯏꯗꯪ ꯆꯠꯄ꯫ ꯑꯄꯤꯛꯄꯤꯅ ꯉꯥꯏꯍꯥꯛ ꯈꯜꯂꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯦ ꯏꯇꯥ ꯊꯥꯕꯂꯩ, ꯅꯣꯏ ꯅꯅꯥꯎ ꯅꯨꯄꯥ ꯏꯔꯤꯛꯍꯜꯗꯣ ꯑꯝꯇ ꯍꯥꯏꯌꯨꯗꯅ ꯆꯠꯁꯦꯅ, ꯃꯥ ꯌꯥꯎꯔꯗꯤ ꯈꯔ ꯐꯅꯤꯕ꯫ ꯍꯣ ꯉꯝꯖꯗ꯭ꯔꯦ ꯑꯩ, ꯑꯗꯨꯏ ꯑꯉꯥꯡꯗꯣ ꯉꯥꯡꯅꯗꯣꯏ ꯁꯔꯨꯛꯅꯦ ꯇꯨꯔꯦꯜ ꯃꯌꯥꯏꯗ ꯃꯟ ꯌꯨꯡꯉ ꯂꯩꯖꯔꯨꯔꯒꯦ꯫ ꯏꯁ ꯏꯇꯥ, ꯀꯣꯛ ꯍꯥꯏꯔꯒ ꯌꯦꯡꯉꯨꯕ, ꯇꯥ ꯄꯥꯔꯤ ꯍꯣꯏꯁꯨ ꯆꯠꯅꯤ ꯍꯥꯏꯕꯅꯤ꯫ ꯄꯥꯔꯤ ꯄꯜꯂꯛꯄ ꯑꯗꯨꯗ ꯊꯥꯕꯂꯩꯗꯨ ꯃꯁꯥ ꯈꯪꯗ ꯅꯣꯛꯐꯦꯠ ꯇꯧꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯍꯣꯏ ꯑꯩ ꯍꯥꯏꯔꯒ ꯌꯦꯡꯉꯒꯦ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯥꯕꯂꯩ ꯄꯩꯌꯥ ꯁꯤꯗꯨꯅ ꯂꯩꯔꯤꯕ ꯃꯧꯄꯥ ꯏꯔꯤꯛꯍꯜꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯇꯞꯅ ꯋꯥ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯇꯣꯝꯕꯧ꯫ ꯏꯔꯤꯛꯍꯜ ꯄꯩꯌꯥ ꯁꯤꯔꯝꯕꯗꯒꯤ ꯃꯃꯤꯠ ꯑꯗꯨ ꯃꯆꯦꯗ ꯄꯩꯅ ꯌꯦꯡꯗꯨꯅ, ꯀꯩꯅꯣ? ꯏꯆꯦ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯗꯅ꯫ ꯍꯥꯏꯗꯧꯗꯨ ꯁꯠ ꯍꯥꯏꯕ ꯀꯩꯗꯧꯒꯦ? ꯑꯗꯥꯏꯗ ꯏꯪ ꯇꯞꯄꯤ ꯑꯃꯨꯛ ꯁꯥ ꯂꯩꯔꯤꯗꯨ ꯀꯩꯅꯣ? ꯊꯥꯕꯂꯩ ꯃꯧꯄꯥꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯃꯥ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯂꯕꯅꯤ, ꯑꯗꯨꯕꯨ ꯁꯥꯎꯗꯕ ꯁꯥꯗꯨꯅ ꯇꯞꯅ ꯏꯔꯤꯛꯍꯜꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯈꯔ ꯅꯛꯅ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯣꯔꯦꯟꯗꯣ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯂꯩꯗꯅ, ꯑꯗꯣ ꯅꯆꯦ ꯑꯄꯤꯛꯄꯤ ꯍꯣꯏꯁꯨ ꯆꯠꯅꯤꯡꯉꯦ ꯍꯥꯏꯌꯦ, ꯑꯗꯨꯅ ꯅꯪꯁꯨ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯠꯂꯨꯁꯤ, ꯑꯩꯈꯣꯏꯗꯪ ꯆꯠꯄꯗꯣ ꯅꯨꯡꯉꯥꯏꯇꯦꯕ꯫ ꯁꯪꯗꯦ, ꯅꯣꯏꯅ ꯏꯔꯥꯡ ꯇꯧꯕꯗꯣ ꯑꯩꯅ ꯌꯦꯡꯉꯣ ꯍꯥꯏꯔꯣ? ꯀꯩꯅꯣ ꯁꯤ ꯑꯉꯥꯡꯁꯤꯕꯣ, ꯑꯩꯈꯣꯏꯅ ꯀꯥꯏꯗ ꯏꯔꯥꯡ ꯇꯧꯔꯒꯦ? ꯁꯛꯇꯥꯁꯤꯒ ꯇꯤꯟꯕꯨ ꯅꯥꯕꯨ ꯍꯤꯛ ꯃꯥꯜꯂꯗꯅ꯫ ꯏꯔꯤꯛꯍꯜ ꯁꯥꯎꯅ, ꯅꯪꯗꯤ ꯌꯥꯝ ꯐꯖꯕꯅꯤꯅ ꯊꯣꯡꯖꯤꯟꯗ ꯆꯠꯄ ꯆꯨꯝꯃꯟꯕꯤ꯫ ꯍꯦ ꯑꯉꯥꯡ, ꯊꯕꯛꯇ ꯐꯖꯅ ꯇꯧꯕ ꯀꯩꯗꯧꯒꯦ? ꯅꯈꯖꯥꯏꯗꯨꯅ ꯊꯥꯔꯛꯎꯔꯣ ꯅꯪ?
Hey, sono jubiya. Migi thamok tongphomsida laaga khanaba horidu kaigino. Adugi saruk chak thoklu sujak. Thabalai oirare khan phet haidokduna imunglomda changkhirami. Lampak adudani angangsing adu magi thokpa sanaduna leiri. Nakan adudasu irik haloigi kangbu adu lampak adugi machi oiraphamduna wari sarami. Haidon, ito, 𝐂𝐴𝐳 chagamda chanabadi yabajani. Muthina, yaine, aidi hairakte hairini. Irik halna. Ado, chanabadi itaw haidon, noidoina sanasiko, noidana kharaji eba. Hoida, adugidi hekta sanasi. Ado ito, aday lai. Ichi apikbise, irik halna ngonda mityeng ama itaw dawiko. Chalhay! Modugi kuning kaibi singdugi wari gamda sarakano. Muthina, hey, mi ichi apikbidi selga thi paibani. Sel tanbasu yam kanbani. Adu kaidorgi. Haidon, wakal amasung kaluko. Nahanwai ichi apikbigi mama ine ngangbina magi nupa mama thambausi pharga namdana leiri haidana hainakibani ko. Kana khangni maibaga tanaramani. As ito mi 𝐂𝐴𝐳 chi kadinabani. Adumai hijilakanu ko. Asumna nongmanini amasu hokri. Thabalai makhutta khuzai macha ma paiduna pari hoida sangom lawba laklami. Thabalai mangol aduda madung onthokduna phamliba pari do onchinduna. Tapari sangom. Hoi, ai puthoragi. Wadu makha dadrine pari madung onthonglakduna phatkhumlakpani. Asi haiduna imungda fatjangki. Thabalai sora sangba mohondokduna. As ma hek ubaga mi hunje. Paigi hek tawba. Kaino khongdiba. Pari adu makhuda kon ama pai phatthoklaktuna. Wahaida Thabalaina pairakliba kon aduda sangom adu phat hekta hairi aduga parina. Sangomse, ngasi ngarangde ithok thokte. Pawa phadaba kharasu wali. Aduna hayeng lawba lakpado adudo ina hablagi. Ngasik desi adum purako. Hoi ta pari. Ado inedi leitabra. Leidi imadi ibok hoida sakhi kai lege. Kaisu leiteda. Chumna samhangbani. Adudi ta pari ai mok chalagi. Hoi, chalo. Thabalai nokphe tawduna mayumda halaklami. ꯀꯩꯊꯦꯜꯗꯅꯤ ꯀꯦꯕꯤꯅ ꯑꯍꯟꯕꯤ ꯉꯁꯤꯒꯤ ꯄꯣꯠꯆꯩꯕꯨ ꯀꯝꯗꯧꯒꯦ ꯅꯪꯕꯣ ꯑꯍꯟꯕꯤ ꯅꯣꯛꯇꯨꯅ ꯏꯆꯦ ꯈꯔ ꯑꯗꯨꯝ ꯁꯤꯠꯂꯦ ꯍꯥꯏꯗꯨꯅꯤꯗ ꯈꯪꯗꯦ ꯇꯧꯔꯤꯁꯤ ꯑꯩꯗꯤꯅꯦ ꯌꯨꯝꯗꯒ ꯑꯃꯠꯇ ꯂꯩꯅꯤꯡꯗ꯭ꯔꯕꯅꯤ ꯑꯗꯨꯅꯕꯨ ꯀꯩꯊꯦꯜ ꯑꯁꯤꯗ ꯄꯣꯠꯊꯥꯕ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯑꯁꯤꯅꯤ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦꯃꯤ ꯅꯪꯕꯣ ꯏꯆꯦ ꯏꯕꯦꯝꯃ ꯏꯆꯥ ꯑꯅꯤꯈꯛ ꯌꯥꯎꯕꯁꯦ ꯎꯅꯕ ꯌꯥꯗꯦ ꯑꯃꯨꯛ ꯇꯣꯏꯕ ꯈꯠꯅꯈꯤꯕꯁꯤꯅ ꯃꯆꯦꯅ ꯐꯪꯉꯤ ꯍꯟꯗ ꯃꯧꯄꯥꯅ ꯐꯪꯉꯤ ꯍꯟꯗ ꯑꯩꯗꯤꯅꯦ ꯏꯆꯦ tanmu talabani. Hai ahanbiya madubu kaidawi haige machin mapa haisidabu amuksu khatnani amuksu nuksinagani masinidana adubudi chumba ngaihak unadredana amana ama koithi thinaribani adu ije sangomgi paisa dubu tha kya pharagi amta pithoke tawbani pharak hekta taba yaida nangla leira kande hekta piyu ije di kaisu kaiba leiteda hoi ije mathangi namitni ngasisu Thabalai adu phi suduna leiringe irik haldu makutta phi ama ani paiduna imung adudagi thoklai aduga phi suduna leiriba machegi manak aduda fathamai aduga kaisu hairamda imungda changkhige haina tawi madaw aduda Thabalai sauna atomba ngaiko nangi phi se yam thona paikhalo kaino iche adu kak subibada iche bu siradro is kariya ngarangaina atomba iche ngasidi singju yam chaningi ꯁꯤꯡꯖꯨ ꯈꯨꯗ ꯂꯩꯕꯤꯔ ꯂꯥꯛꯑꯣ ꯍꯥꯏꯕꯗ ꯅꯪ ꯌꯥꯈꯤꯕ꯭ꯔꯣ ꯍꯥ ꯑꯗꯨꯒ ꯐꯤ ꯁꯨꯕꯤꯌꯨ ꯀꯥꯏꯅ ꯅꯈꯖꯥꯏꯗꯨꯅ ꯊꯥꯖꯤꯜꯂꯛꯎꯔ ꯅꯪ ꯆꯦ ꯅꯨꯡꯁꯥꯗꯪ ꯁꯥꯔꯀꯥꯟꯗꯨꯗ ꯁꯤꯡꯖꯨ ꯆꯥꯈꯤ ꯑꯗꯨꯗꯤ ꯇꯜꯂꯦ ꯍꯥꯏꯇꯕ ꯑꯩꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯆꯠꯄꯤꯒꯦ ꯍꯥꯏꯗꯨꯗꯤ ꯍꯣꯏ ꯑꯗꯨꯗꯤ ꯅꯪꯒꯤ ꯐꯤ ꯁꯨꯁꯤꯅꯦ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯁꯨꯕꯤꯔꯒꯦ ꯏꯆꯦ ꯏꯔꯤꯛꯍꯜ ꯃꯆꯦꯒꯤ ꯃꯇꯧ ꯑꯁꯤꯗ ꯑꯉꯥꯡꯒ ꯑꯣꯏꯔꯤ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯆꯦ ꯅꯪ ꯉꯁꯤꯗꯒꯤ ꯑꯩꯉꯣꯟꯗ ꯄꯥꯈꯣꯜ ꯑꯃꯇ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏ ꯍꯦꯛ ꯍꯥꯏꯔꯛꯄꯗ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ ꯅꯪ ꯑꯩꯅ ꯀꯩꯗꯧꯗꯣꯏꯕ ꯍꯥ ꯅꯪꯅ ꯀꯩꯗꯧꯗꯣꯏꯅꯣꯕ ꯃꯁꯤ ꯐꯤꯁꯤꯅ ꯊꯣꯡꯒꯦꯗ ꯃꯁꯤ ꯑꯁꯤ ꯍꯥꯏꯅ ꯃꯧꯄꯥꯕꯨ ꯇꯥꯟꯅꯗꯨꯅ ꯐꯤ ꯑꯗꯨꯅ ꯊꯣꯝꯃꯤ ꯏꯔꯤꯛꯍꯜꯁꯨ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯆꯦꯟꯅ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯅꯪꯅꯦ ꯌꯨꯝꯁꯤꯗ ꯂꯩꯔꯤꯈꯩ ꯑꯩꯁꯦ ꯁꯨꯡꯅꯨꯡꯍꯦꯛ ꯅꯨꯡꯉꯥꯏꯔꯣꯏꯗꯕꯅꯤ ꯅꯪꯅꯅꯦ ꯌꯨꯝ ꯊꯨꯅ ꯄꯥꯏꯈ꯭ꯔꯣ ꯅꯪꯗ ꯍꯦ ꯉꯥꯡꯆꯤꯊꯤꯕ ꯍꯟꯗꯥ ꯂꯧ ꯈꯪꯅꯤꯅ ꯆꯥꯛ ꯑꯝꯇ ꯄꯤꯖꯔꯣꯏꯕꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯛꯂꯛꯄꯗ ꯄꯥꯔꯤ ꯑꯗꯨ ꯃꯈꯣꯏ ꯊꯣꯡꯒꯥꯜ ꯑꯗꯨꯒꯤ ꯅꯥꯀꯜ ꯑꯣꯏꯔꯞ ꯅꯣꯛꯐꯦ ꯇꯧꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ Thabalai ꯃꯥꯅ ꯇꯧꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯎꯔꯝꯃꯅꯤ ꯈꯟ ꯏꯀꯥꯏꯕ ꯈꯖꯤꯛ ꯐꯥꯎꯔꯛꯂꯝꯃꯤ ꯃꯇꯧ ꯑꯗꯨ ꯄꯥꯔꯤꯁꯨ ꯈꯪꯂꯗꯨꯅ Thabalai ꯑꯩ ꯁꯪꯒꯣꯝ ꯄꯤꯕ ꯂꯥꯛꯄꯅꯤ ꯀꯩꯗꯧꯔꯦ
ngasi sangom lobba laktrade ta pari ai du phi suram bani phi se suba loi baga lakke haiduna tawramini oh se ai noina pubirabani asi haiduna mana purakliba sangom yawa patra du thabalai da phat bisili thabalai patra du balauduna ta pari konchidi aina hayeng sangom lobba lakpada adudo aina puragi yaida aduda I chalage ko pari adu nokphe tawramduna satkri matam khara amasu hawkri adubu ngasi su thabalai ga irik halgadi adumak angang macha amagi matawam khanaduna leiri machil manaw ani asi nungsinadabra hairasu yamna nungsinajay thawbana ido nungsidadi nungsi ko hayu koidoge amu ikai shanadana leido saro pari hangamaru singadu hunna hairi as nangna de hairiba aina somde ikai shidi nangna khangponde nupana nupa thokpa ngamdradi napunchi chupa dum kapaga lenjaba tab aiba mama ibo tombigi mahutta aina oina yuyol hobana phadu jalani hayeng nangna da thakpada phanayam de sitnise yari bungo nangama ado hore numidang wairamdo moi ising sokpa tholakani aduna nga heksum chatlusira chatpuri jachi aduga nangna hainingdaba wada so hairamsi pari maithom khajik sukna aduda lurisi yarak tradition ini yarakani nangna marolam wa phawu phajana haidri yaro oina hana mangtharadan asumna nungthilgi matamni pari amadi thauba adu thabalai hoine ising soktuna leiriba pukri adugi mapala aduda laklammi aduga thaubana sinduna parina thabalai gi mapamda nungsi haina su phongdoklammi wa asitabada thabalai de yamna haraujarami asumna numit asidagi hauna makhoi ani su nungsina bahaibudu oirammi kaitheldani irik halladu makhoi mamanaba singga tawduna singju sarammi matang chana thabalai su mata apikpiga loinaduna thabak ama chatlubagi halakpaga hek mayuk narami mache ubada irik halna ije asibo khoi chi natro oi ije thabalai mamai khajik leithoktura yengi manaw napa oirambaduda hima ai khre tombani ni he adomba kaidawrage ije lupa 10 khita piramo singju jagi ngasidi inegi singju se yam hawaiba paisa ko natreba kaino lambi sida paisa piyoba paisa ga mata yawrakte as ije lupa 10 khutang piramada siradrona yawde haibani paisa do yawrade piroidra adong phajana kena chalaga lupa 10 phawba yawdam namai doi kai doi jeba nang lamjaw sida khanabi yam hawningbra ha chalo nasakto yengde aiga pokmine haibada mimangdi kaije chalaibane nasaktuga mina khangnaba mankini ije phai aingonda pa khol eksirakpado aina topdi ani adugi mataw aduda apikpi noktuna irik halda onchenduna hairi irik hal sese nangi lupa 10 haido sida leirisi silawro irik hal apikpina adumna tawrakpa adudadi ma khaji ikaiba phawi adugi sumathakta masu pikta pikliba angangmakte nattabana apikpigi mawung mataw adu masu khangi ije yarnida kaidawi haige sese laurase asi haiduna irik hagi makhut adu paiduna satpisilli irik haso seladu lausinduna ikaina noi mataw adu thabalaina adomba chal singjo du zaroro paisa do piradi yare masidi hoiba aikoi che sudiba irik hal apikpida nokphe tawramduna singju sapham adomda mukjangkhirami asumna nong haukhibana thabalaiga parigasu yamna nungsina bahaibadu oirami kebi hangamadu manna machanupado onchinduna hairi ibonga imanga sidi wa makhakta haigedana parina kai wano ima yengoi ima so haujiktine ahal haidu oirabani adunane imana hinglingai asida nangbana yum panchinaba tawrone nangi bu khangna chanaba leibro leiradi ima hekta haiba chatke pari khare ikairak tawna ima amalei ha as nungairida kanagi machanoba imane hekta haiba chatke ima ine ahanbigi machanupi thaba leiduni ha thaba leine haiba yaida ichanabu pamlabadine ima ahanbida wari si haudoge ko aduga hekta mangol karadawni hoima somdana ibe cha yamna sauna hai leisabi eribi migi angang nupa machaduda is nungsiriba ha nachagumbaduda nungsirininya apikpina kaino ima nungsibadabu jai haiba amamuk leibra nungsire pamadi pame sibo ainaro ai loire sibo aibu ichi ahanbigi mamangda maisi
ꯀꯃꯥꯏꯅ ꯎꯠꯇꯣꯏꯅꯣꯕꯁꯤꯕꯣ? ꯏꯃꯥ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨꯝ ꯈꯟꯒꯅꯣ ꯃꯣꯏ ꯀꯅꯥꯝ ꯈꯪꯗꯕꯅꯤ ꯏꯔꯤꯛꯍꯜꯒ ꯏꯕꯥꯅꯤ ꯈꯛ ꯈꯪꯅꯕꯒꯤ ꯋꯥꯅꯤ ꯍꯦ ꯅꯅꯥꯎ ꯅꯨꯄꯥꯒꯨꯝꯕꯗꯨꯗ ꯏꯁ ꯇꯨꯀꯠꯆꯩꯗ ꯑꯩꯗꯤ ꯌꯥꯝꯅ ꯅꯪꯅꯦ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤ ꯅꯁꯥ ꯅꯁꯥ ꯌꯥꯅꯔꯕꯗꯤ ꯃꯐꯩ ꯑꯗꯨ ꯅꯠꯇꯕꯤꯗ ꯅꯪꯅ ꯐꯥꯕ ꯑꯣꯏꯔꯝꯅꯕ ꯅꯪ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯨꯀꯣ ꯅꯪ ꯑꯁ ꯏꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯎꯟꯄꯣꯠ ꯂꯥꯡꯁꯤꯟꯕ ꯑꯗꯨꯝ ꯍꯧꯔꯣ ꯂꯨꯍꯣꯡꯗꯣꯔꯕꯅꯤ ꯑꯩ ꯃꯁꯤꯗꯤ ꯃꯩ ꯊꯥꯕꯤ ꯑꯣꯏꯅ ꯇꯧꯔꯗꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯦꯕꯤ ꯑꯗꯨ ꯃꯈꯨꯠꯇ ꯀꯕꯣꯛ ꯍꯩꯔꯣꯛ ꯈꯔ ꯄꯥꯏ ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯃ ꯑꯅꯤꯒ ꯂꯣꯏꯅꯗꯨꯅ ꯑꯍꯟꯕꯤ ꯍꯣꯏꯗ ꯃꯃꯧ ꯍꯥꯏꯕ ꯂꯥꯛꯂꯝꯃꯤ ꯑꯍꯟꯕꯤꯁꯨ ꯃꯆꯥꯅꯨꯄꯤꯅ ꯇꯝꯕꯗꯒꯤ ꯄꯥꯔꯤꯒ ꯃꯆꯥꯅꯨꯄꯤꯒ ꯈꯪꯅꯩ ꯍꯥꯏꯕꯁꯤ ꯍꯥꯟꯅ ꯈꯪꯕ ꯑꯣꯏꯕꯅ ꯀꯦꯕꯤꯅ ꯂꯥꯛꯄꯁꯤ ꯎꯕꯗ ꯍꯔꯥꯎꯖꯩ ꯊꯣꯏꯅ ꯑꯉꯛꯄ ꯄꯣꯛꯇꯦ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯗꯨꯅ ꯑꯍꯟ ꯃꯁꯦꯟ ꯌꯥꯅꯔꯕꯗ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯀꯦꯕꯤ ꯍꯣꯏꯁꯨ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯄꯥꯔꯤꯅ ꯁꯤꯗꯒꯤꯗꯤ ꯂꯨꯍꯣꯡꯕꯁꯨ ꯀꯨꯏꯗ꯭ꯔꯕꯅꯤꯅ ꯎꯅꯕ ꯌꯥꯔꯔꯣꯏꯅꯦ ꯊꯥꯕꯂꯩꯅ ꯍꯣꯏ ꯇꯥ ꯄꯥꯔꯤ ꯉꯁꯤ ꯎꯅꯕꯁꯤ ꯐꯥꯎꯕ ꯏꯃꯥꯅ ꯆꯠꯈ꯭ꯔꯅꯣ ꯍꯥꯏꯔꯕꯅꯤ ꯑꯗꯨꯗ ꯑꯩꯅ ꯁꯨꯝ ꯀꯨꯏꯔꯣꯏ ꯍꯥꯏꯔꯒ ꯊꯣꯛꯂꯛꯏꯅꯤ ꯁꯤꯗꯒꯤꯗꯤ ꯑꯩꯁꯨ ꯂꯥꯛꯑꯔꯣꯏꯗ ꯌꯨꯝ ꯀꯩꯀꯥ ꯁꯦꯝꯖꯤꯟꯕ ꯍꯧꯔꯗꯧꯅꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯄꯦꯟ ꯑꯝꯇ ꯌꯦꯡꯍꯧꯒꯦ ꯑꯁ ꯊꯥꯄꯥꯔꯤ ꯅꯪꯁꯤꯗꯤꯕ ꯑꯗꯣ ꯆꯠꯂꯣ ꯑꯩꯁꯨ ꯊꯕꯛ ꯈꯔ ꯂꯩꯍꯧꯏ ꯆꯪꯉꯒꯦꯕ ꯀꯩꯅꯣ ꯎꯅꯕꯗ ꯉꯥꯏꯔꯤ ꯌꯥꯝ ꯆꯠꯍꯟꯅꯤꯡꯂꯕꯣ ꯑꯗꯨꯏ ꯅꯠꯇꯦꯕ ꯑꯩ ꯊꯕꯛ ꯈꯔ ꯂꯩꯍꯧꯏ ꯇꯧꯕꯅꯦꯕ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯂꯒꯦ ꯅꯪꯁꯨ ꯆꯪꯉꯣꯀꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯄꯥꯔꯤꯁꯨ ꯆꯠꯈ꯭ꯔꯦ ꯊꯥꯕꯂꯩꯁꯨ ꯃꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯁꯣꯝꯗꯅ ꯑꯄꯤꯛꯄꯤꯅ ꯏꯔꯤꯛꯍꯜ ꯅꯣꯏ ꯆꯦꯁꯨ ꯂꯨꯍꯣꯡꯗꯣꯔꯤ ꯅꯪꯗꯤ ꯅꯇꯣꯝꯇ ꯉꯥꯏꯍꯧꯔꯅꯤꯅꯦ ꯍꯣꯏ ꯆꯦ ꯑꯄꯤꯛꯄꯤ ꯏꯇꯣꯝꯇ ꯉꯥꯏꯍꯧꯔꯅꯤ ꯈꯪꯗꯦ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯆꯦ ꯂꯨꯍꯣꯡꯈꯤꯅꯤ ꯈꯟꯕꯗ ꯑꯁ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯅꯨꯡꯇꯤꯒꯤ ꯂꯥꯛꯆꯁꯅꯤ ꯑꯗꯣ ꯅꯣꯏ ꯆꯦ ꯍꯣꯡꯈ꯭ꯔꯗꯤ ꯑꯩꯈꯣꯏꯅꯤꯁꯨ ꯑꯃꯨꯛ ꯂꯨꯍꯣꯡꯕ ꯌꯥꯔꯛꯑꯅꯤꯅꯦ ꯏꯔꯤꯛꯍꯜ ꯃꯃꯥꯏꯗꯨ ꯁꯨꯛꯅ ꯀꯩꯅꯣ ꯏꯆꯦ ꯑꯄꯤꯛꯄꯤ ꯅꯪ ꯑꯩꯉꯣꯟꯗ ꯏꯔꯥꯡ ꯑꯃ ꯌꯥꯝ ꯀꯟꯅ ꯇꯧꯁꯤꯜꯂꯛꯏ ꯀꯩꯅꯣ ꯃꯁꯤ ꯑꯉꯥꯡꯁꯤꯕꯣ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯑꯩꯗꯤ ꯅꯪ ꯅꯨꯡꯁꯤꯌꯦꯅ ꯏꯔꯤꯛꯍꯜ ꯑꯄꯤꯛꯄꯤꯒꯤ ꯋꯥꯁꯤꯗ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯏ ꯑꯗꯨꯒ ꯐꯝꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯗꯨꯅ ꯏꯆꯦ ꯑꯄꯤꯛꯄꯤ ꯑꯩ ꯆꯠꯂꯒꯦ ꯅꯪ ꯂꯩꯍꯧꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯦꯟꯆꯠ ꯇꯧꯅ ꯆꯠꯈꯤꯔꯝꯃꯤ ꯑꯄꯤꯛꯄꯤ ꯅꯣꯛꯇꯨꯅ ꯍꯥꯏꯍꯧꯏ ꯏꯔꯤꯛꯍꯜ ꯑꯩꯗꯤ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ ꯅꯨꯡꯊꯤꯜ ꯇꯥꯂꯛꯅꯤ ꯊꯥꯕꯂꯩ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯃꯧꯄꯥꯕꯨ ꯇꯥꯅꯕ ꯀꯧꯔꯛꯏ ꯑꯇꯣꯝꯕ ꯑꯇꯣꯝꯕ ꯑꯣ ꯇꯣꯝꯕ ꯃꯁꯤ ꯑꯉꯥꯡꯁꯦ ꯃꯅꯥꯁꯤ ꯇꯥꯅ ꯇꯥꯁꯤꯟꯅꯗ꯭ꯔꯤꯁꯤ ꯌꯦꯡꯉꯨ ꯍꯩ ꯑꯇꯣꯝꯕ ꯑꯁ ꯀꯩꯅꯣ ꯏꯆꯦ ꯇꯨꯝꯂꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯅꯇꯟꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯈꯨꯝꯂꯛꯄꯅꯤ ꯊꯥꯕꯂꯩꯒꯤ ꯀꯥꯒ ꯏꯔꯤꯛꯍꯜꯒꯤ ꯀꯥꯒꯁꯨ ꯊꯪꯅꯔꯝꯃꯤ ꯊꯥꯕꯂꯩꯅ ꯃꯅꯤꯡꯗꯒꯤ ꯍꯌꯥꯏꯁꯦ ꯈꯤꯇ ꯍꯦꯛꯂꯁꯨ ꯆꯠꯂꯣ ꯏꯆꯦ ꯐꯖꯅ ꯃꯦꯠꯀꯦ ꯑꯗꯨꯒ ꯍꯥꯎꯅ ꯆꯥꯁꯤ ꯑꯁ ꯉꯝꯃꯔꯣꯏ ꯑꯩ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯁꯤꯗ ꯊꯥꯕꯂꯩ ꯁꯥꯎꯅ ꯅꯣꯡꯃꯇ ꯑꯩꯅ ꯋꯥ ꯑꯃꯇꯪ ꯍꯥꯏꯕꯁꯦ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯔꯣꯏꯕ ꯃꯁꯤ ꯑꯉꯥꯡꯁꯦ ꯆꯥꯔꯝꯗꯥꯏ ꯂꯩꯔꯝꯗꯥꯏꯗꯗꯤ ꯏꯆꯦꯅ ꯇꯧꯔꯛꯀꯅꯤꯅꯦ ꯏꯆꯦꯅ ꯑꯩꯒꯤ ꯀꯌꯥꯝ ꯂꯩꯕꯤꯔꯗꯅ ꯅꯪꯒꯤ ꯄꯥꯈꯣꯟ ꯆꯠꯄꯗ ꯑꯩꯁꯦ ꯁꯤꯗꯣꯔꯕꯅꯤ ꯅꯪꯅꯦ ꯅꯪ ꯁꯨꯅꯤꯡꯗꯕꯗ ꯂꯣꯏꯔꯕ ꯑꯉꯥꯡꯅꯤꯅ ꯍꯌꯦꯡ ꯑꯩꯅ ꯌꯨꯝ ꯄꯥꯟꯈ꯭ꯔꯒ ꯅꯪꯕꯨ ꯀꯃꯥꯏꯅ ꯂꯩꯍꯧꯗꯣꯔꯤꯒꯦ ꯍꯦꯔꯦ ꯏꯆꯦ ꯅꯨꯄꯥ ꯑꯃ ꯐꯪꯉꯦ ꯅꯪ ꯄꯥꯟꯗꯣꯔꯤ ꯀꯥꯏꯅ ꯎꯁꯤꯗ꯭ꯔꯤꯔꯣ ꯏꯆꯦꯒꯤꯁꯦ ꯅꯁꯛꯇꯨꯒ ꯆꯟꯁꯨ ꯆꯟꯅꯔꯣꯏ ꯃꯅꯥꯎꯅꯨꯄꯥꯒꯤ ꯋꯥꯗꯨꯗ ꯊꯥꯕꯂꯩ ꯁꯥꯎꯅ ꯏꯔꯤꯛꯍꯜꯒꯤ ꯀꯥ ꯑꯗꯨꯗ ꯂꯥꯛꯏ ꯑꯗꯨꯒ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯏꯔꯤꯛꯍꯜꯒꯤ ꯃꯁꯝ ꯑꯗꯨ ꯐꯣꯏꯗꯨꯅ ꯅꯆꯤꯟꯗꯣ ꯈꯨꯝꯈꯨꯗꯅ ꯅꯪ ꯈꯨꯝꯈꯨꯕ ꯅꯆꯤꯟꯗꯣ ꯏꯔꯤꯛꯍꯜꯁꯨ ꯃꯆꯦꯒꯤ ꯃꯁꯝ ꯑꯗꯨ ꯐꯣꯏꯗꯨꯅ ꯑꯌꯣ ꯏꯆꯦꯅ ꯍꯥꯟꯅ ꯈꯠꯅꯕ ꯍꯧꯔꯛꯄ ꯅꯠꯇ꯭ꯔꯣ ꯏꯆꯦ ꯅꯥꯏ ꯊꯥꯗꯣꯛ ꯏꯆꯦ ꯅꯥꯏ ꯍꯥꯏꯕꯅꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯊꯥꯗꯣꯛ ꯍꯥꯏꯕꯅꯦ ꯑꯌꯣ ꯑꯇꯣꯝꯕ ꯃꯇꯥꯡ ꯑꯗꯨꯗ ꯑꯍꯟꯕꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯥ ꯑꯅꯤꯕꯨ ꯈꯥꯝꯗꯣꯔꯛꯏ ꯍꯩ ꯊꯥꯗꯣꯛꯅꯧ ꯍꯥꯏꯕꯅꯤꯅ ꯍꯦꯟꯅ ꯈꯣꯏꯅꯤꯕꯣ ꯑꯇꯣꯝꯕ ꯑꯆꯧꯕꯤ ꯊꯥꯗꯣꯛꯅꯧꯅꯦꯍꯦ ꯃꯁꯤ ꯈꯪꯕ꯭ꯔꯥ ꯅꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥ ꯑꯅꯤꯕꯨ ꯐꯨꯔꯛꯂꯝꯃꯤ ꯏꯔꯤꯛꯍꯜꯅ ꯏꯃꯥ ꯅꯆꯥꯅꯨꯄꯤꯅ ꯍꯥꯟꯅ ꯈꯠꯅꯕ ꯍꯧꯔꯒ ꯑꯩꯉꯣꯟꯗꯒ ꯐꯨꯔꯛꯏꯅꯦ ꯑꯍꯟꯕꯤ ꯏꯔꯤꯛꯍꯜꯗ ꯑꯃꯨꯛ ꯐꯨꯗꯨꯅ ꯍꯥꯏꯔꯛꯏ ꯅꯆꯦꯁꯤ ꯍꯌꯦꯡꯇ ꯉꯥꯏꯔꯕꯅꯤ ꯂꯨꯍꯣꯡꯗꯧꯕ ꯅꯪꯅ ꯅꯆꯦ ꯑꯁꯨꯛ ꯌꯥꯝꯅ ꯈꯨꯝꯃꯤꯁꯤ ꯀꯔꯤꯒꯤꯅꯣꯕ ꯏꯔꯤꯛꯍꯜ ꯀꯞꯇꯨꯅ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯁꯤꯗ ꯍꯌꯥꯏ ꯍꯦꯛꯂꯨꯁꯨ ꯑꯩꯅ ꯂꯥꯏꯑꯣꯛꯅꯔꯒ ꯀꯣꯡꯒꯣꯟ ꯀꯥꯔꯒ ꯁꯤꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯊꯥꯕꯂꯩꯅ ꯏꯁ ꯍꯥꯏꯌꯣ ꯁꯛꯇꯥꯅ ꯅꯪꯗꯕꯨ ꯀꯔꯝꯕ ꯂꯥꯏꯅ ꯀꯩꯗꯧꯗꯣꯔꯤꯒꯦ ꯏꯆꯦ ꯅꯪ ꯌꯥꯝ ꯈꯠꯅꯕ ꯍꯧꯔꯛꯀꯅꯨꯗ ꯑꯆꯧꯕꯤ ꯅꯪꯁꯨ ꯑꯉꯥꯡꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯑꯩꯅꯦ ꯅꯈꯣꯏ ꯅꯆꯤꯟꯅꯧꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯗꯧ ꯁꯔꯨꯛꯅꯦ ꯑꯩꯗ ꯀꯔꯥꯏꯗꯅꯣꯃ ꯆꯠꯆꯈ꯭ꯔꯒꯦ ꯑꯩ ꯑꯣ ꯅꯣꯏꯅꯦ ꯃꯁꯤ ꯑꯩꯉꯣꯟꯗ ꯆꯥꯛ ꯊꯣꯡꯒ ꯑꯝꯇ ꯍꯥꯏꯔꯛꯀꯅꯨꯀꯣ ꯑꯩ ꯆꯥꯛ ꯑꯝꯇ ꯆꯥꯔꯣꯏ ꯑꯩꯁꯤꯅꯤ ꯊꯥꯕꯂꯩ ꯑꯗꯨ ꯁꯥꯎꯅ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯊꯥꯕꯂꯩ ꯑꯗꯨ ꯆꯥꯛ ꯊꯣꯡꯉꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯃꯆꯦꯒꯤ ꯃꯇꯧ ꯑꯁꯤꯗ ꯏꯔꯤꯛꯍꯜꯗꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯑꯍꯟꯕꯤꯁꯨ ꯉꯁꯤꯗꯤ ꯀꯩꯗꯧꯔꯕꯅꯣ ꯃꯝꯂꯁꯤ ꯐꯥꯎꯕ ꯀꯩꯊꯦꯜ ꯀꯨꯝꯂꯛꯇ꯭ꯔꯤ ꯏꯔꯤꯛꯍꯜ ꯎꯄꯥꯏ ꯂꯩꯇ
ꯃꯆꯦꯒꯤ ꯀꯥꯗꯨꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯇꯞꯅ ꯏꯆꯦ ꯆꯥꯛ ꯊꯣꯡꯉꯨ ꯂꯥꯛꯑꯣ ꯑꯩ ꯆꯥꯛ ꯂꯥꯝꯃꯦꯕ ꯊꯥꯕꯂꯩ ꯈꯨꯝꯗꯦ ꯁꯥꯎꯔꯤꯕꯅꯤ ꯁꯥꯗꯅ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩ ꯏꯔꯤꯛ ꯑꯍꯜ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯑꯗꯨꯃꯛ ꯇꯞꯅ ꯏꯆꯦ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯁꯥꯎꯔꯅꯣꯕ ꯑꯩ ꯆꯥꯛ ꯂꯥꯝꯃꯦ ꯆꯥꯛ ꯊꯣꯡꯉꯨ ꯂꯥꯛꯑꯣꯕ ꯏꯆꯦ ꯃꯆꯦꯅ ꯄꯥꯎꯈꯨꯝ ꯑꯃ ꯐꯥꯎꯕ ꯄꯤꯔꯛꯇ꯭ꯔꯕꯗ ꯎꯄꯥꯏ ꯂꯩꯇ ꯏꯔꯤꯛ ꯑꯍꯜ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯍꯩꯕ ꯍꯩꯇꯕ ꯆꯥꯛ ꯑꯗꯨ ꯊꯣꯡꯕ ꯍꯧꯈꯤꯔꯝꯃꯤ ꯊꯥꯕꯂꯩꯁꯨ ꯃꯧꯄꯥ ꯅꯨꯄꯥꯒꯤ ꯃꯇꯧ ꯑꯗꯨ ꯅꯨꯡꯉꯥꯏꯖꯗꯦ ꯉꯁꯥꯏ ꯑꯌꯨꯛꯁꯨ ꯆꯥꯛ ꯌꯥꯝ ꯆꯥꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯋꯥꯍꯩ ꯑꯃꯠꯇꯗꯤ ꯍꯥꯏꯗꯦ ꯑꯁꯨꯝꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯥꯅ ꯎꯔꯤꯕ ꯃꯈꯩ ꯎꯌꯥꯟ ꯑꯗꯨꯗ ꯄꯪꯍꯥꯞꯇ ꯍꯥꯞꯆꯤꯟꯗꯨꯅ ꯊꯣꯡꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯎꯆꯤꯟꯅꯥꯆꯤꯟꯅ ꯆꯥꯛ ꯑꯗꯨꯁꯨ ꯊꯣꯡꯕ ꯂꯣꯏꯔꯤ ꯃꯇꯥꯡ ꯆꯥꯅ ꯑꯍꯟꯕꯤꯁꯨ ꯍꯜꯂꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯥꯅ ꯆꯥꯛ ꯊꯣꯡꯂꯝꯕꯗꯨ ꯎꯕꯗ ꯅꯣꯛꯇꯨꯅ ꯑꯇꯣꯝꯕ ꯏꯆꯥꯅ ꯆꯥꯛ ꯊꯣꯡꯂꯤꯕ꯭ꯔꯣ ꯆꯥꯛꯅꯒ ꯂꯥꯝꯕꯅꯤ ꯌꯣꯠꯄꯗꯤ ꯌꯥꯔꯔꯣꯏ ꯃꯥ ꯀꯩ ꯍꯥꯏꯕꯅꯣ ꯀꯩꯁꯨ ꯍꯥꯏꯗꯦ ꯅꯆꯦꯗꯣ ꯀꯧꯔꯨꯔꯣ ꯆꯥꯛꯇꯣ ꯏꯃꯥ ꯊꯤꯔꯛꯑꯒꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯑꯗꯨ ꯆꯥꯔꯝꯃꯤ ꯑꯍꯥꯟꯕ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯑꯍꯨꯝ ꯑꯗꯨ ꯈꯅꯥꯎ ꯌꯧꯁꯤꯟꯕ ꯉꯝꯗ ꯂꯣꯏꯅ ꯑꯣꯊꯣꯔꯛꯂꯝꯃꯤ ꯊꯥꯕꯂꯩꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯁꯤ ꯑꯉꯥꯡꯁꯤꯅ ꯇꯧꯕ ꯊꯕꯛꯁꯦ ꯖꯨꯒꯠ ꯑꯣꯏꯔꯝ ꯑꯃꯇ ꯆꯥꯔꯣꯏꯅ ꯃꯥ ꯂꯩꯌꯦꯅ ꯀꯩꯝꯇ ꯀꯥꯟꯅꯕ ꯅꯠꯇꯦ ꯏꯔꯤꯛ ꯍꯜ ꯈꯨꯝꯗꯦ ꯉꯁꯥꯏ ꯃꯃꯥꯅ ꯐꯨꯈꯤꯕꯒ ꯃꯥ ꯉꯁꯤꯗꯤ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕꯅꯤ ꯑꯗꯨꯅ ꯑꯗꯨꯃꯛ ꯂꯨꯞꯊꯗꯨꯅ ꯂꯩ ꯑꯍꯟꯕꯤꯅ ꯌꯥꯔꯦꯁꯦ ꯃꯇꯝꯁꯨ ꯌꯥꯝꯅ ꯊꯦꯡꯕ ꯅꯠꯇ꯭ꯔꯤ ꯑꯆꯧꯕꯤ ꯅꯪ ꯑꯃꯨꯛ ꯅꯧꯅ ꯊꯣꯡꯒꯠꯂꯨꯁꯤ ꯏꯃꯥꯗꯤ ꯉꯁꯤ ꯆꯥꯛꯀ ꯆꯥꯗꯅ ꯇꯨꯝꯕ ꯉꯝꯃꯔꯣই ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯕꯅꯤ ꯍꯣꯏ ꯃꯥ ꯃꯁꯤ ꯑꯉꯥꯡꯁꯦ ꯅꯣꯡꯃꯇ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯄꯨꯛꯅꯤꯡ ꯆꯪꯅ ꯇꯧꯗꯕꯅꯤ ꯃꯤꯑꯣꯏꯔꯣꯏꯌꯦ ꯃꯁꯤ ꯃꯊꯤꯕꯣꯡ ꯆꯥꯕꯗꯅꯤ ꯃꯥꯅ ꯍꯩꯔꯤꯁꯦ ꯅꯣꯡꯃꯗ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇ ꯅꯤꯡꯊꯤꯅ ꯇꯧꯕ ꯍꯩꯇꯕꯅꯤ ꯏꯔꯤꯛ ꯍꯜ ꯃꯆꯤ ꯂꯦꯡꯗ ꯑꯗꯨꯃꯛ ꯐꯝꯃꯤ ꯋꯥ ꯑꯃꯠꯇꯁꯨ ꯍꯥꯏꯗꯦ ꯊꯥꯕꯂꯩꯅ ꯍꯦꯟꯁꯥꯡ ꯈꯔ ꯊꯣꯡꯀꯠꯂꯕ ꯃꯇꯨꯡ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯑꯗꯨ ꯑꯃꯨꯛ ꯆꯥꯅꯕ ꯇꯧꯏ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯍꯟꯕꯤ ꯈꯪꯂꯤ ꯃꯆꯥ ꯑꯁꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔ ꯍꯥꯏꯕ ꯊꯥꯕꯂꯩꯁꯨ ꯈꯪꯉꯤ ꯃꯧꯄꯥ ꯅꯨꯄꯥ ꯑꯁꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔ ꯍꯥꯏꯕ ꯑꯗꯨꯗ ꯑꯍꯟꯕꯤꯅ ꯑꯇꯣꯝꯕ ꯆꯥꯊꯣꯛꯑꯣꯅꯦ ꯅꯪꯕꯣ ꯉꯁꯥꯏꯁꯨ ꯅꯕꯨꯛ ꯊꯟꯅ ꯆꯥꯈꯤꯗꯦ ꯆꯥꯔꯣ ꯏꯆꯥ ꯆꯥꯛ ꯂꯥꯝꯂꯝꯃꯅꯤ ꯏꯔꯤꯛ ꯍꯜꯗꯨ ꯍꯧꯖꯤꯛꯁꯨ ꯈꯨꯝꯗꯦ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩ ꯊꯥꯕꯂꯩ ꯅꯨꯡꯉꯥꯏꯇꯗꯨꯅ ꯑꯊꯣꯝꯕ ꯏꯆꯦꯅ ꯈꯔ ꯉꯥꯡꯖꯩꯕꯒꯤ ꯅꯪ ꯏꯆꯦꯗ ꯋꯥꯔꯧꯕ꯭ꯔꯣ ꯏꯆꯦꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯒꯦꯅ ꯂꯩꯔꯕꯗ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯂꯩꯔꯨꯒꯅꯤ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯂꯣꯏꯅ ꯌꯦꯡꯁꯤꯜꯍꯧꯔꯗꯕꯅꯤ ꯏꯆꯦꯗꯤ ꯅꯤꯡꯉꯣꯜꯅ ꯃꯄꯥꯝꯗ ꯁꯤꯌꯨ ꯇꯝꯂꯝꯗꯕꯅ ꯏꯆꯦꯗ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯕꯒꯤꯗꯃꯛ ꯏꯈꯣꯡ ꯑꯁꯤ ꯊꯥꯡꯕ ꯍꯧꯔꯕꯅꯤ ꯏꯔꯤꯛ ꯍꯜ ꯑꯗꯨ ꯍꯟꯗꯛꯇꯤ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯂꯤ ꯑꯍꯟꯕꯤ ꯃꯆꯥꯅꯨꯄꯥꯕꯨ ꯀꯣꯟꯗꯨꯅ ꯀꯔꯤꯒꯤꯅꯣ ꯏꯆꯥꯅ ꯀꯞꯂꯤꯕꯕꯣ ꯏꯃꯥꯅ ꯏꯆꯥꯕꯨ ꯐꯨꯕꯗꯤ ꯅꯨꯡꯁꯤꯗꯕꯒꯤ ꯐꯨꯕ ꯅꯠꯇꯤꯌꯦ ꯅꯪꯕꯨ ꯐꯍꯟꯅꯤꯡꯕꯒꯤꯅꯤ ꯀꯞꯀꯅꯨꯁꯦ ꯏꯔꯤꯛ ꯍꯜ ꯀꯞꯇꯨꯅ ꯑꯩ ꯂꯥꯜꯂꯦ ꯏꯃꯥ ꯏꯆꯦ ꯋꯥꯠꯍꯟꯖꯔꯦ ꯏꯆꯦ ꯏꯔꯤꯛ ꯍꯜꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯥꯕꯂꯩꯁꯨ ꯅꯨꯡꯉꯥꯏꯇ ꯃꯧꯄꯥꯕꯨ ꯀꯣꯟꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯂꯨꯍꯣꯡꯕꯁꯨ ꯍꯌꯦꯡꯇ ꯉꯥꯏꯔꯤ ꯏꯔꯤꯛ ꯍꯜꯗꯤ ꯃꯆꯤ ꯈꯨꯗꯤꯡ ꯃꯪꯗꯨꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯑꯃꯨꯛꯁꯨ ꯀꯅꯥ ꯎꯗ꯭ꯔꯤꯉꯩ ꯃꯆꯦꯅ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯀꯞꯆꯔꯝꯃꯤ ꯊꯥꯕꯂꯩꯁꯨ ꯑꯗꯨꯃꯉꯥꯏ ꯃꯧꯄꯥꯒꯤ ꯈꯟꯕꯗ ꯃꯥꯁꯨ ꯌꯥꯝ ꯋꯥꯖꯔꯝꯃꯤ ꯃꯕꯨꯛꯅꯤꯡꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯐꯝꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ ꯑꯍꯟꯕꯤꯅ ꯕꯦꯃꯥ ꯍꯌꯦꯡ ꯃꯤꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯒ ꯅꯅꯦꯝꯅ ꯄꯨꯔꯣꯏꯕꯅ ꯌꯥꯗꯕ ꯊꯕꯛ ꯑꯃꯇ ꯇꯧꯒꯅꯨꯀꯣ ꯍꯩꯅ ꯁꯤꯡꯅ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕꯤ ꯑꯃ ꯑꯣꯏꯒꯗꯕꯅꯤ ꯅꯄꯨꯔꯣꯏꯕꯅ ꯈꯖꯤꯛ ꯄꯨꯁꯤꯜꯂꯛꯄꯗ ꯄꯦꯟꯊꯣꯛꯅ ꯍꯤꯡꯕ ꯉꯝꯒꯗꯕꯅꯤ ꯀꯩꯗꯧꯅꯨꯡꯗ ꯑꯍꯦꯟꯕ ꯄꯥꯝꯒꯅꯨꯀꯣ ꯏꯆꯥꯁꯤꯗꯤ ꯍꯣꯏ ꯏꯃꯥ ꯏꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯅꯆꯥ ꯂꯣꯏꯅ ꯇꯧꯖꯒꯦ ꯏꯃꯥ ꯅꯨꯄꯥꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯒꯅꯨ ꯏꯃꯥ ꯂꯩ ꯃꯥꯗꯤ ꯑꯋꯥꯕ ꯀꯔꯤꯅꯣ ꯃꯁꯛ ꯈꯪꯖꯕ ꯅꯠꯇ꯭ꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯏꯃꯥꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯈꯔ ꯇꯝꯕꯤꯔꯗꯧꯅꯤ ꯏꯔꯤꯛ ꯍꯜꯅ ꯁꯨꯗꯒꯦ ꯍꯥꯏꯅꯤꯅꯦ ꯑꯩꯗꯤ ꯊꯕꯛꯀꯤ ꯋꯥꯗꯤ ꯍꯌꯦꯡ ꯏꯆꯦ ꯅꯪꯒꯁꯦ ꯑꯩꯅ ꯆꯥꯛ ꯀꯧꯗꯣꯏꯅꯤꯗ ꯊꯥꯕꯂꯩ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯂꯤ ꯇꯧꯗꯨꯅ ꯑꯊꯣꯝꯕ ꯅꯪ ꯏꯃꯥꯁꯦ ꯂꯨꯅ ꯇꯧꯔꯛꯎꯀꯣ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗꯒꯤꯗꯤ ꯑꯁꯨꯝꯅ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯐꯪꯂꯔꯣꯏꯀꯣ ꯏꯔꯤꯛ ꯍꯜ ꯑꯗꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯑꯗꯨꯕꯨ ꯐꯥꯖꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯅꯨ ꯆꯨꯕꯤ ꯅꯨꯄꯥ ꯑꯃ ꯐꯪꯉꯦꯅ ꯍꯔꯥꯎꯈꯤꯗꯦ ꯍꯥꯏꯗ꯭ꯔꯒ ꯀꯞꯇꯅ ꯇꯧ ꯅꯠꯇ꯭ꯔ ꯏꯃꯥ ꯕꯦꯃꯥ ꯀꯞꯀꯅꯨꯁꯤ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯁꯤ ꯉꯥꯛꯇꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯊꯣꯛꯎ ꯏꯆꯥꯁꯤꯗꯤ ꯍꯌꯦꯡ ꯏꯃꯥꯁꯨꯅꯦ ꯏꯆꯥ ꯇꯣꯝꯕꯒꯤ ꯏꯃꯧꯒ ꯂꯥꯛꯑꯀꯥꯟꯗ ꯅꯨꯡꯉꯥꯏꯅ ꯂꯩꯗꯧꯔꯤꯕꯅꯤ ꯊꯥꯕꯂꯩ ꯅꯣꯛꯇꯨꯅ ꯏꯃꯥ ꯑꯗꯨꯒꯤꯗꯤ ꯏꯇꯥ ꯑꯄꯤꯛꯄꯤꯁꯦ ꯑꯩꯈꯣꯏ ꯑꯇꯣꯝꯕꯒꯤ ꯑꯣꯏꯅ ꯍꯥꯏꯕꯤꯔꯁꯤ ꯑꯄꯤꯛꯄꯤꯅꯁꯨ ꯑꯩꯈꯣꯏ ꯑꯇꯣꯝꯕꯁꯦ ꯌꯥꯝ ꯄꯥꯝꯖꯕꯅꯤ ꯍꯦꯔ ꯏꯆꯦ ꯏꯃꯥꯒꯨꯝꯕꯤꯗꯨꯕꯨ ꯀꯃꯥꯏꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯗꯣꯏꯅꯣ ꯃꯁꯤ ꯁꯣꯅꯣꯁꯤꯗꯤ ꯍꯣꯏꯁꯦ ꯅꯈꯣꯏꯅꯤꯅꯦ ꯇꯨꯃꯤꯟꯅ ꯑꯃꯨꯛꯇ ꯂꯩ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯤ
ꯌꯧꯍꯟꯅꯤꯡꯗ ꯍꯥꯏꯅꯔꯨꯕ ꯇꯧꯗ ꯈꯥꯝꯂꯨꯕ ꯌꯥꯗ ꯌꯧꯔꯛꯂꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯃꯤꯌꯥꯝ ꯄꯨꯝꯕ ꯑꯗꯨ ꯀꯣꯏꯔꯥꯡ ꯂꯥꯡꯅꯩ ꯑꯁꯨꯝꯅ ꯆꯥꯛ ꯆꯥꯕ ꯃꯇꯝ ꯌꯧꯔꯛꯂꯕꯗ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯄꯨꯟꯅ ꯆꯥꯛ ꯆꯥꯔꯤ ꯃꯕꯨꯛꯅꯤꯡ ꯑꯗꯨꯁꯨ ꯅꯨꯡꯁꯤꯅꯩ ꯑꯁꯤꯅꯤ ꯅꯤꯡꯉꯣꯜ ꯍꯥꯏꯕ ꯑꯁꯤ ꯅꯨꯡꯁꯤꯕ ꯃꯥꯒꯤꯗꯃꯛ ꯃꯥꯅ ꯍꯦꯜꯂꯤ ꯈꯟꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯈꯨꯗꯤꯡꯃꯛ ꯊꯥꯗꯣꯛꯇꯨꯅ ꯏꯈꯣꯡ ꯑꯁꯤ ꯊꯥꯡꯅꯤꯡꯗ ꯆꯠꯀꯗꯣꯔꯤꯕꯅꯤ ꯑꯍꯟꯕꯤ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯥꯛ ꯆꯈꯣꯝ ꯑꯃ ꯏꯟꯕꯤꯗꯨꯅ ꯑꯆꯧꯕꯤ ꯏꯃꯥꯅ ꯉꯁꯤ ꯏꯜꯂꯤꯕ ꯆꯥꯛ ꯑꯁꯤꯅ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯔꯁꯅꯨ ꯅꯄꯨꯔꯣꯏꯕ ꯅꯅꯦꯝꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯀꯣ ꯀꯩꯗꯧꯅꯨꯡꯗ ꯃꯈꯣꯏꯅ ꯌꯥꯗꯕ ꯊꯕꯛ ꯑꯃꯠꯇ ꯅꯪ ꯇꯧꯒꯅꯨ ꯊꯥꯕꯂꯩ ꯃꯃꯥꯅ ꯏꯜꯂꯛꯂꯤꯕ ꯆꯥꯛ ꯑꯗꯨꯕꯨ ಚಾದುನ ಇಮಾ ನಚ ನುಂಗೈ ಫನ ಪಾಂಜಗೆಕೋ ಇಮಾ ಇರಿಗಲ್ಸು ಸಾಕ್ಸಖೋಮ ಪಾಯ್ದುನ ಮಚೇದ ಇಲ್ಲೈ ಅದುಗ ಕಪ್ತುನ ಇಚೆ ನಂಗ್ ನುಂಗೈನ ಪಾಲುಕೋ ngasiꯗꯒꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯈꯠꯅꯕ ꯐꯪꯂꯔꯣꯏꯀꯣ ꯏꯆꯦ ꯆꯠꯈ꯭ꯔꯗꯤ ꯅꯨꯄꯥ ꯌꯥꯝ ꯋꯥꯍꯧꯅꯤꯌꯦ ꯏꯆꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯦꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯛꯏ ꯉꯥꯏꯍꯥꯛ ꯁꯥꯎꯅꯕ ꯉꯥꯏꯍꯥꯛ ꯈꯠꯅꯕ ꯍꯥꯏꯕꯁꯤꯗꯕꯨ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯃꯤꯀꯨꯞ ꯑꯃꯅꯤ ꯊꯥꯕꯂꯩꯁꯨ ꯀꯞꯇꯨꯅ ꯑꯊꯣꯝꯕ ꯏꯆꯦ ꯇꯣꯏꯅ ꯂꯥꯛꯀꯅꯤꯌꯦ ꯏꯆꯦꯒꯤ ꯏꯕꯨꯡꯉꯣ ꯅꯪ ꯀꯞꯀꯅꯨ ꯅꯪꯒꯤ ꯃꯥꯕꯨ ꯂꯨꯅ ꯇꯧꯔꯛꯎꯀꯣ ꯑꯊꯣꯝꯕ ꯀꯔꯤꯒꯤꯅꯣ ꯏꯆꯥꯅ ꯑꯗꯨꯛ ꯅꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯤꯕ ꯑꯗꯨꯕꯨ ꯁꯦ ꯀꯞꯀꯅꯨꯁꯤ ꯀꯞꯄꯗꯧ ꯍꯩꯗꯦꯅꯦ ꯅꯪꯕꯣ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕ ꯑꯗꯨꯁꯨ ꯂꯣꯏꯈ꯭ꯔꯦ ꯊꯥꯕꯂꯩ ꯃꯍꯥꯛꯁꯨ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯃꯄꯥꯝ ꯂꯝꯗꯝ ꯊꯥꯗꯣꯛꯇꯨꯅ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯁꯪꯒꯥꯏ ꯇꯝꯅ ꯆꯠꯈ꯭ꯔꯦ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯃꯃꯥ ꯃꯆꯥ ꯑꯗꯨꯗꯤ ꯇꯨꯝꯊꯕ ꯌꯥꯗ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯏꯔꯤꯛꯍꯜꯅ ꯏꯃꯥ ꯏꯆꯦꯗꯨꯕꯨ ꯆꯥꯛ ꯆꯥꯔꯝꯃꯗ꯭ꯔꯣ ꯑꯇꯣꯝꯕ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯁꯤꯅꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯣꯡꯂꯛꯂꯤꯕꯅꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯄꯨ ꯀꯅꯥꯅ ꯈꯥꯝꯂꯨꯕ ꯌꯥꯒꯅꯤ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯑꯅꯤꯈꯛ ꯉꯥꯏꯍꯧꯔꯦ ꯑꯗꯨꯕꯨ ꯃꯇꯝ ꯑꯃꯗꯗꯤ ꯑꯩꯒꯤꯁꯨ ꯏꯃꯧ ꯏꯁꯨ ꯂꯥꯛꯇꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯈꯤꯗꯧꯔꯤꯕꯅꯤ ꯏꯁ ꯑꯩꯈꯣꯏ ꯃꯥꯁꯤꯃ ꯍꯩꯃꯥ ꯏꯀꯥꯏꯔꯤꯔꯣ ꯏꯆꯥꯕꯣ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯨ ꯈꯛ ꯉꯥꯏꯔꯕꯗ ꯏꯔꯤꯛꯍꯜꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯨꯅ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ